ngasi oina nungthil gi pause gi chefong ama oiriba pauzel dagi lakhatcharaga thamjage 1971 gi Indo Pak warning singduna BJ Divas pangthokre cyber crime fail oire intelligence department na pau pirakidaba tha taraga manga fare haiba chief minister gi wafamna ahan boina kodol tamjage amadi video asibu yengbiriba mioi punamakpu loktak mapau updates ki maikaidagi taramna oksabaga loinana ikai khumna buchari kumza 1971 da India Pakistan anigi marakta sokna kiba lanfamda Pakistan maithiba pidona East Pakistan haujikna Bangladesh haiba lebak ama semkiba lan adubu nengsingdona ngasi Manipur lengakna sinduna BJ Diwas thoram ngasi ahanba Manipur Rifles ki banquet hall da chief minister Nongthomam Beren amadi power minister Thongam Biswajit na athoiba mithung amadi thoram mapu oina saruk yaduna pangthokre thoram maduda lengak asida yauriba cabinet minister MLA Singh police amadi civil gi makok thongba official sing saruk yakhi thoram madugi athoiba mithung gi warol pidaduna hong gi thausu puriba chief minister N Biren hai Manipur da hojik tha taraga nipan helaknaba lan thokli miyangi punchi amadi lanthum lengak asina ngakna bokona duna lakli adumakpu Manipur gi hojik leiriba cyber crime department asi fail oire intelligence department su irang asiga mari leinaba yauna pau pirakidaba tha taraga mangarom fare hairi kumja 1971 da thokiba India Pakistan gi lan aduda Indian Army gi kathokpagi thauna nahonona ningsingbaga loinana aikoi kudimakna ikai kumnaba mathau tai pamisingna hangba wahang amagi pakhum piraduna Union Home Minister Amit Shah na agenda Aaj Tak 2024 da Manipur da hojik thokliba irang asigi matangda thokliba lan asi kanglup ani gi marakta thokpa irang ni terrorism amadi lining laishon ga mari leinadi haina phungdokkiba wafam adugi matang hangbada hai lamdam asida thokliba irang asi external aggression yawi haiba wafam adu thangai sengna illegal migrants singna yelongmi singda pirakliba saithengi wafam ni Union Home Minister Amit Shah na phongdokkiba wafam na ama oiraga Chief Minister Birengi oinadi irang asida drug load kaya amagi kut yawi haibasi miyamna hena khangnaraba wafam ni haina phongdokki mahangna hai ingkumja 2005 ta miyoi taraga manga rom tamak leiba organization amaga su tawnaruba asisu yamna asoiba amani masidagi soirakiba duna ngasi puba thangma ngamloidaba chaitheng kaya asi laklibani adubu aikhogi tungi mirolgi khanduna chap chaba wakhalon amaga loinana thengnaba mathau tai state asida tha taraga mapan hena irang thokliba asida lengak asi chap chana khongpham hongdana lepli amaromda agency na kayana political ge amadi masagi khudong saba kaya yengduna central leaders singda lana pau tam sinduna wakhal chamam nahali maramaduna central leader ayamana Manipur gi irang asi chapchana khangma ngamdri wafam asidagi pau achumba su center yauraba matamda chapchaba thabak tawrakadabani hojik su center na thabak kaya di tawri adubu miyamna di apenbu oidri agency kaya na irang asi loisindana ba honariba asi khangmina basu mathau tai amadi aikhoi punna thengnaminagadabani aikhoi gi lairiba pibam asidi mina khodong saba lawkhini haiki haibo famsing thamli makha chatharakpada hiyai khoman news sariba PSC ki post amani khak lokhotcharaga thamjage ukul district ki manung chana laiba phali tora amadi champung area da tharamba popi lam acre 70 rom Manipur Police Forest Department amadi Assam Rifles ki apunba combined team amana yantat khibaga loinana mapam aduda lairamba loktang sang taragumdoi mai thadoktuna mangan kre hairi OPSC bu thabada chenaba miyoi sing phaganaba FIR amasu register tawkre haina Manipur Police Control Room na thadorokpa chirolamana khangalakli makhatana sakhangdaba singna kairakta non local ani hatkibaga mari leinana police na chingnaba mapam singda paktakna thiba humbagi thabak chathabada Kaksing Police Station gi manung chana laiba Kaksing Longkhaidagi aina thingraba lalawluk KCP PWG gi kedar ama phagat kre hairi police na faraba kedar adugi maming Irengbam Rameshwar Singh chahi nipugnipan kawi hairi police na makatana wahang pong chathaba matamda Kaksing Mamang Ching laifam luknung manakta leiba kemta thibu humbagi thabak chathabada spot tagi lup asigi kedar taret amasu pagat pangam khi hairi police na faraba kedar taret adudi Elangbom Herojit Singh chahi nifu Haikur Jam Prem chahi kunga nipan Okram Arun Datta chahi kuntra Sanjam Robinson chahi kunga taret Okram Amarjit chahi kuntra gamathoi Aribam Gyanendrajit Charama chahi kunga manga amadi Songtham Rajkumar chahi kunga taruk kawi hairi makoidagi magazine yawa 7.65 pistol ama magazine yawa country made 9mm pistol ama magazine yawa 32 pistol ama magazine yawa country made 762 sniper rifle ama DBBL guns ani SBBL guns ani hand grenade
ahum detonator ama kapa yariba maru taraga mapan empty cartridge ani charger yawba buffering handset ani mobile handset tara number thadaba two wheelers amaga loinana atopa polam kaya amasu phagatpa ngamle hairi makhatana national highway 37 amadi national highway 2 da lamdam asigi tangai fadana nongmada changdraba yadraba potchai pudun lakpa gari chani ge nifugo humdo yamadi sani ge humfugo mari hairiba lambi asida panba yawduna pusilakre Manipur district punamakta pamdaba thodok thoktanabagi damak chinga masung tamda punna checkpoint samanga taret hangduna achat awongsing check tawbagi thabak chathakre haina Manipur Police Control Room Thadorokpa Chirolamana Kangalakli Haibu Wapam Pongdogli Makhatana Manipur Tokliba Irang Sina Maram Oirega Kuki Jo Tribe Sing Amat Oina Punchin Bagi Kudong Chaba Piri Haina Mizoram Rajya Sabha MP K Balan Vena Pongdokre Wafamasi Ngarang New Delhi da Kuki Iba Report on the Manipur Violence, a historical contextualization of state-sponsored ethnic cleansing Haina Mingtonba, Ladik Fongbagi Torom the Saruk Yaba Lakpa the Fongdokibani. Mahang Makataraduna High Keep the Iranga Sigi Kodong Chaba Lauduna, Kukijo Amat Oina Punchina Bokona Hosi Amadi, Mizoram the local Liba, Tarang Sing, Paladuna, Manipur the Sud Tribe Singi Marakta Manaba, Tarang, Lokatuna Committee Marakta, Mapang Kankana Bokona Si Haiba, Wapam Sing Chutangi Hairi. Pesa Simaki Aroi Boina Posamaka Tamzigi, Nasi Asoba Asteroid Ani 2024 XY5 Amadi 2024 XB6 Pitribi Tamna Paishilakre Haina National Aeronautics and Space Administration NASA Kangalakre Nasi Pitribi Tamna Paishilakli ba Asteroid 2024 XY5 Asi Sorokna 71 feet Oi Amadi Pungda 10,805 miles speed ta Pitribi Tamna Paishilakli Asteroid 2024 XB6 asina 2024 XY5 tagi chawba khara hanthai Asteroid 2024 XB6 asi sawrakna 56 feet oi amadi pungda 14,780 miles speed ta Pitribi tamna paisilakli hairiba asteroid ani asi sahi 4.6 billion ki mamangda solar system semada lemhauba singni hairi adumoinamak Pitribi da thoidongna akaiba piroi hairi Makasa Tarakbada Kwakaitel 360 Hairiba PS Asigi Post Amanikak Lokot Charaga Tamjagi Breaking News Kongham Part 2 Koirengai Tainaba Kuman Pokpi Hairaga Kangnaba Laisangi Mamangda 51 Mortar Pokhaidaba Ama Lairame Kablaklaga Pokhaidaba Oiduini Kananano Haibadi Kangdri Details Ngaimina Kisi Haiba Wapam Sing Pongdogli Makatana Ayhangna Commitment Amaga Loinana Tawzariba Sing Asimak Tawgi Haiba Nupa Nupi Natraga Group Tawpirau Kudakta Pam Tadoki Haiba CM gi Wapam Pongdogli Makasa Tarakpada the nomadic creation side PS Asigi Post Amanikak Lakot Cherga Aroibo in a Miam the Kodol Tamzigi Kulngakpa Prem Hatpada Chenaba personal sing Punkun Marigi Manung the dismissed Taudrabadi Kongzang Sangsilagani Haiba Kokomi Women Wingi Wapam Pongdogli Manipurda Kangpopi District na Popi Thaba Khwaidigi Chauba District Oire Haiba Wapamasi Tamzaraga Ngashi Kidi Patang Side Delusion